Loyalam E-PAO tabiriba khudingmapu Hidrom Susmitana numidangi pau pizari. Nupi Khunaibu singnaba amadi sanapot oina khanba Romario chairak pikibani. Ngarang yai ripok peti chinglakta hangang maya lekai degi khoinajam Romario apokpa KH Romibu mafaiganda nongmaina kaptona warakhibadu Koirengna luchingba Unlf ki task force ki team amana tawkhibani haina aina yadaba loop asigi maikei degi thokpa cherol amana phongdorakle. Cherol aduna makatara aduna hai Romario na Nupi Khunaibu singna duna amadi Khunai chatnabigi wangmada sel amadi sanga chawre haiduna Nupi oibi singbu sanapot kum khamba amadi hundok thadokningba matamda thadokpa yai haiduna chatharakiba thabak sing aduna mahakpu chairak asi pikibani hari. Bom thamlamle Sakhangdaba singna tongan ba miyoi singi yumda nongmai kapsinba amadi bom thamjinlamba amadi bom pokhai hanbagi thodok leppa leitana thokle. Hairiba thodok-sing asigi mayokta maikei kayagi miyamna yumlakta bom longsinba amadi nongmai kapsinbagi thawong chathabiganu amadi aki akhang pibiganu haiduna tongan ba khongjang changsilingai charakta ngasi ayok pung 8 lom taba matamda Lamphel Police Station gi manung chana leiba Nagamapal Kangzabi Friendes Colony manakta leiba miyoi amagi yumda sakhangdaba singna bom thamjilamle hari. Bom adu lekai adumaktada leiba Chirom Sunil chahi 65 apokpa nimai kauba miyoi amagi yumdani hari. Bom adu kanana karigidamak thamjilambano haiba khangba ngamdri hari. Police na fakiba Malem Thongam jail yaukre yomgi thomi ahum phare. Kuki MLA taragi mathakta lengakna action lokhatrabadi masa matanta siragani haina lauthokpadagi police na fakiba transgender activist Malem Thongam court na judicial remand pibadagi jail da thamjinkhre. Malem Thongam phakibaga mari leinana police amasung lengaki mayokte irang saganabagi social media da live tagalubagi Maralda ngarang Imphal West District Police na Yom Youth of Manipur gi thomi ahum fare. Makhoi duty magistrate Imphal West na puthokdona tha asigi tara fawa police custody da remand lauthakre. Manipur gi separate administration demand tawriba kuki MLA taragi mathakta lengakna action lokhatrabadi masa matanda sirgani haina lauthokiba transgender activist Malem Thongam ngarang Porompat police na soibam lekadege ayukta fagat kibani. Mahapu ngarang CGM Imphal East Court putoklaba matung judicial remand lauthaduna jail da thamjinkhre hari. Maraksida Mahapo police na fazin kibaga mari leinana police amasung lengaki mayokta irang sagadabagi social media da live thagatlabagi Maralda ngarang Imphal West District Police na farba yomgi thomi sing Langthaba kunja maya lekadigi laurembam Rambo Elias Sinthangamba chahi kuntaru apopagi Ming L. Chandra Singh, Kamong Maisnam Lekai digi Maisnam Ravindro, Jahi Kunmathoi, Elias Thawan Jau Apopa Ravindro Amasung, Kwakaitel Akham Lekai digi Tekcham Bisal Jahi Kunmari, Elias Athoiba Apopa Lekidraba Gambir Singha Faki. Ngarang nomidang pung 9:30 taba matamda yomna rally ama singzamairomdagi Babu Paragi hypersensitive zone tamna transgender activist Malem Thongam Imphal East District ta fakibagi mayokta laki yomgi maikedegi Facebook ta live thaduna police amasung lengak asigi mayokta irang saganabagi mongda thagalubagi damak yomgi chairman oiriba Laurembam Rambo Elias Sinthangamba amasung atopa ani aduga punna langthaba kunjamaya lekai da leiba yumdagi phakibani Imphal Police Station na case ama laukat kibaga loinana makhoi ahum ngarang duty magistrate Imphal West puthaki makhoi bu tha asigi tara faba numit mangani gi police custody da remand lauthaki amaromda police na faraba makhoi ahum condition yaudana khudakta thadu u haina imung manung amadi lekai gi miyamna Imphal Police Station gi mamangda ngarang numidang pendabagi kholaw lauke Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Kuki terrorist sing ni chingnaba singna MS mention namaira pangi staff faduna pukhraga ransom talakhre Jiribangi Jetty Road ki Sani Mandir manakta leba MS mention namaira pamda thabak suba yawa miyoi ama kuki terrorist singna lupa lakh 15 gi ransom da fakhre hari Thodok asigi matangda press na fangba paugi matung inna thodok asi haukiba thangjigi ahing pung 12:30 tarakpa aduaida masak khangdaba kuki militant sing oigani haina chingnaba miyoi singna MS mention namaira pangi work site ta changlak laga makhoibu Jetty Road ki
Chotovera Maikai Tamna Thinaba Hairaki. Farm asige gari driver oiba Assamdagi Narahari Varman Chahini Fumatoi Apokpa Ramachandra Varmanga Lunana West Bengal dagi HDD Machingi operator oiba Vishnu Varman Chahi Kuntra Humdoi Apokpa Sudri Chandra Varman Yauna Makoibu Thinaba Hairakpadagi Mafam Adudagi kilometer Mangarom Chatlaba Matung gari adu Khamhanduna Vishnu Varman Bu Makoiga Lunana Lehelauke. Aduga Narahari Varman amadi gari adudagi ransom oina lupa lakh 15 pinaba talakibani hari. Government ki afafata nainaba journalist singi mathakta criminal case lokhatpa yaroi haina Supreme Court na phongdorakle. Government ki mathakta afafata nainaba journalist singi mathakta criminal case lokhatpa yaroi haina Supreme Court na khangankre. Report adugi matung ina UP the best of journalist Abhishek Upadhyayana pau ama iduna government ki mathakta afafata nainarubagi-damak UP government na criminal case lokalakpa adu yaroi haina Supreme Court na khangankibani hari. Panba yabadi mamang tha September da freelance journalist Pankaj Kumar na atopa journalist Abhishek Upadhyay gi mathakta FIR ama Lucknow gi Hazrat Nagar police station da Tourakhre. FIR adu UP government na akaknaba kanglup ki mi kharagi khallaga thabak tawre haina irakpa pau amada yumfam oiragani. FIR adu da maral siribadi mahaki pau adu da kanglup masel nungsina handaba amasung lining de yumfam oiba pau ire haibagi damakni. Freelance journalist Pankaj Kumar na FIR adu da sirak leba maraldi Upadhyay amasung atai journalist sing na yumfam yaudaba pau iduna miya mulana lamjingle. Asigumba pau asinna UP gi Chief Minister bulana uhanbata natana state asigi miyamgi santi amadi tangdu leitaba punsida akaiba pire haibasini. Upadhyayna ikiba pau adugi matungda UP police nasu social media da Fongdokiba wafamda Upadhyay pau adu toknga amasung aranba pauni. Asigumba ain kaiba thabak sing asina samaja tangdulai tadaba thokhangani masigidamak mahaki mathakta action laukhatkani haikibani. FIR adu fanglaba matungda Upadhyayna Supreme Court ta chatuna mahapu fadanaba amadi checksing tharong lokhat pinaba wakatki. Tha asigi mari da pangthokiba hearing da Supreme Court na paumi amana iriba wafam sing ase government ta afafata nehina hanbani. Makhoigi mathakta criminal case lokhatpa yaroi democracy chatpa lebak amada freedom of expression gi makhada Indian Constitution gi article 19(1) da mapung fana ngaklo piri. Masida government na criminal case pansinduna paumida khut thaba yaroi haike. Petitioner oriba Upadhyayabu interim bail piki. Case asigi matangda UP government na chayol marigi manungda makha taba pakhum piraknaba khangan khibaga loinana case asigi matung taba hearing November 5 da pangthoknaba lamatam lepki. Hockey gi trial selection pangthoklagani. Chennai, Tamil Nadu da chaliba November gi tang mari dagi 15 fawda pangthokadariba Hockey India Senior Men National Championship listing ani kunmari da saruk yanaba Manipur Hockey gi sanaroi sing khanabagi coaching kam open trial selection ama lakliba tang nipani ayuk pung nipan taba matamda Khuman Lampak Sports Complex da leba Hockey Stadium da pangtholagani haina CEO Moirang Them Prameshwar na thadorakpa cherol amana phongdorakle. Cherol asina makha taraduna handak pangthokadariba National Championship asigi damak Manipur Hockey oina mahut sinabagi damak sanaroi 15 khangani. Trial selection asida affiliate club amasung association sing amadi unit sing na makoi gi sanaroi sing tharakpa yagani hari. Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu. Army na training piba Manipur gi mi 35 Agniveer recruitment mai pakre. Kolkata da best of Indian Army Eastern Command ki senior official amana phongdokibada Manipur gi oina Army na training piba mi 35 Agniveer recruitment rally da mai pakre hare. Bisnupur da laiba Manipur Super 50 classes haina khangnaba mafamda hairiba missing asi makha taba training chatringei da Army Red Seal Center na opagi thoram pangthoke. Senior official aduna phongdorakpa matung ina mafam asigi veteran amasung local residents singna Agniveer yawningba mi chamaga amabu training course ama pibina ba haijaraki. Hairiba training course asida common entrance test CET asi chahi asigi February 15 amasung April 19 da pangthokibani.
Hairiba chayeng aduda mi chamaga amma saruk yakibaga loinana makhoi manungda mi 39 khalaki. Makoina makhatana physical amasung medical test taunabagi-damak thorang tauki hairi. Mahakna makhatana hai makhataba test ki-damak candidate 39 asi mai paknaba hotnabada chayol mapalgi training program ama pangthoki. Maduda punna mi 59 na saruk yaki. Madugi manungda armina CET training piduna mai pakiba mi 39 gi manungda 38 amasung CET mai paklaba anoba mi 12 yauna punna mi 59 physical, mental amadi pre-medical testing pangthoki. Hairaba mi 59 adugi manungda mi 13 medical amasung physical test tamai pak pangamki. Apunba mi 13 adugi manungda 13 armina hek haubadagi mi chamaga amagi CET test tagi hauraga physical amadi medical test fawa yaurakiba singni. Masi Indian Army na nahasingda achoba asa ama piduna mai pakpigi wari asi Army gi Community Development amasung Nation Building Mission gi saruk amani Haina official asina phongdokle. RIMS Imphal na lemzaningai oiraba National Award ani fangle. Regional Institute of Medical Science RIMS Imphal gi Dental College ki Department of Pediatric and Preventive Dentistry Oral Health amasung Community Outreach ki lamda thoidok hendokpa thabak tawbagi-damak National gi thakta lemzaningai oiraba award ani fangle hari. Indian Society of Pediatric and Preventive Dentistry na sinduna chahi asige March 10 dagi April 10 fawa tha ama chupna chathakiba World Oral Health Day manungda National gi thakta ahanba consolation prize RIMS Dental College ki Department of Pediatric and Preventive Dentistry the piraki. Chahi asige World Oral Health Day gi theme di Be Proud of Your Mouth, a Happy Mouth, a Happy Body haibasini. Hiram asida department asina cyclotron dental camping pangthoktuna free screening amadi treatment teacher training program oral health quiz painting competition slogan writing competition na chingba activity kaya pangthoki. Department asigi head Dr. Wairokpam Bhumika Devina Akaswani Imphal radio program amada oral health ki matangda wangang ki hari. Tola taraba angang singda analayengi khudong saba fanghanabagi pandamda chahi asigi July 15 dagi August 13 fawa tha amaga makhai chupna chathakiba Nanhi Muskan project listen ani kunmari da RIMS ki Imphal dagi Dental College ki Department of Pediatric and Preventive Dentistry na masak thokpa thabak sing tawbagi-damak ahanba mana fangki. Project asigi manung chana atopa loop sing General Education Office ka khuchamnaduna free dental screening, treatment, pediatric, eye amadi ENT gi check up pakayam sing pangthoki. Masigi award asi mamang thagi kuntarukta Bangalore da pangthoki ba annual national conference da Dr. Bhumika Wairokpam na loki hari. Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu. Aroibada maru aba pau amaka hana pizari. Nupi Khunaibu singnaba amadi sanapot oina khanba Romario Chairak pikibani Haina Koirengna luchingba Unlf ki task force ki team na phongdorakli. Kuki terrorist singni chingnaba singna MS Manson na Merapangi staff faduna pukhraga ransom Tourakhre. Police na fakiba Malem Thongam jail yaukre yomgi thomi ahum fare. Government ki afafata nainaba journalist singi mathakta criminal case lokhatpa yaroi haina Supreme Court na phongdorakli. Matang asida numidangi pau piba loizare loyalam E-PAO tabiriba khudingmakpu amuka handa khurumjari.